Akasbani Imphal Ngangbam Nganthoi pau pazari ahanbada maruiba pau miyamdagi namduna sel khaibada senaba aina thingkraba lalholub amagi kadar ama security force na fare Senapati jila da ingbagi sang Celsius degree 3.9 yaure amasung BSF amadi border guard Bangladesh ki yankhai suba director general thaki mifam ngasidagi New Delhi da hauragani aina thingkraba lalholub KCP PWG ki kadar ama security force na fare Manipur police control room na thokpa cherol ama da hai Miyoi asi Imphal jila gi hengang police station na konba khabai soi maning likai dagi ni mahak miyam dagi amadi sarkar gi thabak tobo official sing dagi namduna sel khaibada senaba miyoi ni hairi serol asina makhata na hai Manipur da tangdu leita ba phibam purakna bagi lokhalak pasaksil tharangi saruk ama oina raijasi gi tonga tongan ba mafam singda maru oina singa taina ba mafam sing amadi irang thokan ba mafam singda security force na thiba humbagi thabak leptana sathari marak asida National Highway 2 Imphal Dimapur lambida potsai puba gari 338 ngarang security gi akan ba section thoranga loina na Imphal tamna pusilakre makhata na gari sing chathok chasinda ayat apan thoktana ba tongan tongan ba lambi gi nak yata security convoy sing na ngak sel gi thabak leptana paikhatli haina su police ki serolasna palli headquarters IGAR South na thokpa serolama da hairi haukiba tha sigi tara mari amadi tara manga da Surasanpur Thawbal Technopol amadi Imphal jila gi mafam singdagi Bharat Lanmi amadi Assam Rifles ki apun bakang-buna tongan tongan ba lalhauba tara taru khulai gi konana fagat pangamki Cherola duna makhata na hai intelligence ki pau phangbadagi tha sigi tara mari da Surasanpur jila gi Bharat Myanmar ngamkhai manaktagi lalhaulub kharagi kadar taret yamlaba khusu khulai gi konana fagat pangamki khulai singadugi manungda 7.62 assault rifle single barrel rifle ahumna singba yauri numit asimaktada Technopol jila da drone bomb disposal team amadi explosive detection da sizinaba hui sing yauna thiba humbagi thabak sathaki maduda 9mm pistol ama 7.65 pistol ama improvised long mortar range mortar IED khara bomb khara amadi nongoi maruna singba fagat pangamki amaromda Imphal amadi Thawbal jila gi hairok amadi Sekhong Sekmai gi mafam singda Assam Rifles amadi Manipur police na irai numita sathaki ba operation da tongan tongan ba lalholu khargi kadar manga phagat ki loinana thangje numita Bharat Lanmi amadi Assam Rifles na Imphal jila gi andro khunok da sathaki ba operation da lalholu khargi kadar mari khulai ga konana phagat pangam ki serol sin hai faraba miyoi singasi mari lenaba police station singda sinakre raija sida tangdu leita ba purakna ba amadi Miyam gi ngak sel gi thabak ki damak Bharat Lanmi Manipur Police Assam Rifles amadi atai security force na lepalaitana honari Senapati jila da ingbagi sang Celsius degree 3.9 oire raijagi Environment and Climate Change bibhagna ngarang phawbugi piba ingasa gi report ki matungina Ukhrul jila da ingbagi sang Celsius degree 3.8 Imphal West jila da 3.9 Imphal East na 3.9 oikhi Amarom da India Meteorological Department Imphal Center na piba weather report ki matungina hayeng Manipur gi jila kharada akhak arau ga loinana pungda kilometer 30 dagi nifu phawba yangba akanba nonglei nungsit sitkani hairi jila sing adudi Imphal West Imphal East Tamenglong Senapati Kangpokpi Ukhrul Jiribam amadi None jila ni Council of Higher Secondary Education Manipur ko semna loba class 12 parikha ngasidagi hauragani Parikha asi mathang thagi kuntaruk phawba sathagani Parikha ayuk pung 10 dagi hauraga nungthel pung 1 phawba sathagani Parikha asigi yanglaga Parikha center singya koibada section thorang lokhatle Parikha asida science stream da mahiroi lising kun chanipan mirfudra humdoi arts stream da mahiroi lising tare chatru kunthani thoi amasung commerce stream da mahiroi samngani phupunna mahiroi lising kun mapan humphu mangana parikha thagani Parikha asigi damak punna parikha center sa matarani thoida hangdokli Parikha asi niyom sumna pangthokna bagi damak ko semna miyoi ahumna saba flying squad ki team nifunipan semle tabiriba pawse khasbani Imphal dagini Bharat ki border security force BSF amadi Bangladesh ki border guard Bangladesh BGB gi yankhai manga suba director general thakemi phangasidagi New Delhi da horgani Numit marini sathagadaba mifam asida
BGB की डायरेक्टर जनरल मेजर जनरल मोहम्मद अशरफ हुजामान लुचिंगदुना डेलीगेट 13 सरुक यागनी डेलीगेट सिंह असिदा BGB की सीनियर ऑफिशियल खक्ता नतना चीफ एडवाइजरी ऑफिस की ऑफिशियल सिंह गृह मंत्रालय मपाल थौरम मंत्रालय न सिंह की ऑफिशियल सिंह सु यावगनी आयुष मंत्रालय ना लेमजनिंगाई ओइरेबा प्रधानमंत्री योग अवार्ड 2015 की दमक मिंग पिसिलकनबा हाइरी मनासी इंटरनेशनल डे ऑफ योग नुमित खुसिनगनी योग की लमदा जाति अमसुंग मालेंग बिथाक्ता सिंथानिंगाई ओइना साखरहनबा होनबा मियोय अमसुंग लुपसिंगबु सखंगबो ओइना अवार्ड असि पीबनी योगना लैना सिंगदगी ngakthoknaba अमसुंग हक्सांग फना थमनबा लौरिबा थौदांगबु मियामदा हेना खंगहनबा होनरिबा सिंगबु पुकनिंग थौगतुना अवार्ड असि पीबनी अवार्ड असि जाति अमदी मालेम थाकी इंडिविजुअल अमसुंग ऑर्गेनाइजेशन की कैटेगरी द पीगनी मसिदा ट्रॉफी सर्टिफिकेट अमसुंग सेल ओइना रुपा लाख 15 याउरी राष्ट्रपति द्रौपदी मुर्मू हाइरी हौकिबा सही 10 दा सरकारना ट्राइबल मियाम की चौखा थौरांगी दमक तोंगान तोंगान बा थौरांग क्या पाइखतखी न्यू दिल्ली दा ngarang आदि महोत्सव 2015 हौदोकलादुना श्रीमती मुर्मू हाई ट्राइबल मियाम की नाट की सनबी अमसुंग पुंसी महिंगना लेबासी की कला संस्कृति दा हेना इना खुलहली मांगना हाई सही असिगी बजेटता ट्राइबल सिंगी याइफा थौरांगी दमक हानदगी सरुक अहुम हेनबगी सेनफम खाक्तुना थमले मांगना हाई ट्राइबल सिंगी समाज की फिबम फगलगलबा मतमदता लेबासी साखटपा लेबा अमा ओइबा ngamgani राष्ट्रपति ना हाई ट्राइबल मियाम की खुद साहिबगी पोथोक फिरोल लेतेंगी पोलम सिंह मैहोरोल दगी सनरकपा अना लायंगी थौंग सिंह अमसुंग साना खोनबना चिंगबा असि लेबासी की तांगलबा लन ओइरी ट्राइबल अफेयर्स मंत्रालय ने सिनबा आदि महोत्सव असि थासी की 12 फावबा पांगथोकनी प्रधानमंत्री नरेंद्र मोदी ने हाइरी सरकार ने इंग्लिश अंगनी 30 दा लेबासी मपालम दा टेक्सटाइल की पोलम सिंह थादोकपगी सांग लुपा कोटी लाख 9 यौहनबा पांदम थमली हौजिकी ओइना लेबासीना मपान लेबाकता टेक्सटाइल की पोलम सिंह थादोकपगी सांग लुपा कोटी लाख 3 ओइरी न्यू दिल्ली की भारत मंडपम दंगरांग पांगथोकपा भारत टैक्स 2015 दा वांगांगबदा श्री मोदी ने हाई लेबासी की टेक्सटाइल अमसुंग एपारेल थादोकपगी सांग ममांग सहीदा हानदगी सादा 3 हेंगतखी भारत असि मालेंगी ओइना लम असिदा 3 सुबा मफमदा लैरी ngasi phongba pause singi maroiba pausingi da mak hauji Waikhom Chitradhani leire Chitradhani thaga charingan thoi maikai kaya dagi Manipur dagi president rule lauthok no batakshin bagi pau laistram malem ngan bagi lairol chanki bagi pau amadi Manipur gi haujik oiriba rajniti gi wathok kamari lenaba pau singna ngasi phongba pause singi maroiba pausing oire Center na political roadmap ama puthorokani haina kuki MLA singna thajaba thamli miyam gi awabasi akaknaba matamda loishina hona biu haiba wafam poknofam gi ahan ba headline tawduna phongli sana laibakta PR chalai khraba matung kuki MLA singna wari sanabagi wafam hodorak le haina ahan ba headline tawri pauche sida pak sanna operation chatharabasu gamgi fai check gate dilokthokri haina ani shuba headline tawri sanga express Manipuri edition da Delhi da Manipur gi khana khre makha su khana ki gadawri haina ahan ba headline tawri pauche sida CM resign tawbadi ikai khumnai speaker da tainabadi lali haiba BJP Manipur Pradesh ki vice president ki wafam ahan ba lamai da phongli Ichal Express ta malem ngan bagi hakchang lokre khongjang han khiroi haiba JSC gi wafam ahan ba lamai da phongli pauche sida malem ngan ba mihat ke mari lenade mara leba mioi sing cherak pigani mihat asi MPA dagi micheloi khiba party na cherak pinabagi damak thiduna lakpa mioi amana mapung oiba thodang lawraga chathakibani haiba pamaina luchingba UNLF ki wafam su ahan ba lamai da phongli Huyalan pauda Amit Shah gi machanupa Joy Sahani saktak chaba sakhang daba mioi amana speaker Saityabrata da chief minister oirakna balupa crore mari donation tawnaba telephone da khangalak le haiduna police ta wakat khre haina ahan headline tawri Imphal Free Press ta Manipur da PR thamlak pabu Fox na condemn tawri athuba matam da warishin purakna ba appeal tawri haina ahan balamai da phongli Morning Bell da Churachandpur district ta gi khulai ga konana KNA gi kadar taret fare haina ani shuba headline tawri nganthoi थागचरी चित्रधनी अरोइबदा मरोइबा पाव अमुहना मियामदगी नमदुना सेल खाइबदा सेनबा आइना थिंख्रबा लालहौलुब अमगी कादर अमा सिक्योरिटी फोर्स ना फारे सेनापति जिला दा इंगबगी सांग सेल्सियस डिग्री 3.9 यौरे अमसुंग BSF अमदी बॉर्डर गार्ड बांग्लादेश की 85 सुबा डायरेक्टर जनरल थाकी मिफम असिदगी न्यू दिल्ली दा हौरगनी पाव लोइजरे